Romda Sanasabi khulda attack chattharakkhiba aduga matam ikan kannadana ngasi ayuk pung 13:30 rom tarakpa aduwaida Kuki Khutlai Paiba Singna Thamnapokpi maning uyok ching lomdagi Thamnapokpi Shanti khongbal romda bom Amadi Nongmei Kapsinduna Akanba mawongda landaba hourakhre hairi Presna fangba pau gi matung inna Kuki Khutlai Paiba Singna kaplakpa bomb cell ama CRPF ki bunker manakta tasinduna pokaikhre hairi Hojik faubagi oina asok apan yaubagi pau leitri security force singi maikaidagisu akan mamongda khut handuna kapnakhre haina pau asina makhatari